pump set-sing yenthokpa hokre. Center gi mari leinaba sing kaunaba prepare tawre haina Chief Minister N Biren na phongdokre. Plastic yauna amot akai sing mafam chana thamnaba school gi syllabus ta haptuna tunggi mirolda khanghanbagi tangai fadaba leire haina Mahut ki Minister T.S. Shyamkumar na phongdokre. Aikoi khunai asida nupadagi nupina hena achoba thodang ama lauri haina hanagi Lok Sabha gi MP Thokchom Mainya na haikre. Mantri Pukrida laiba Golden Cargo Transport ki godown da sakhangdaba singna plan tawduna thamlamba IED pokhaikre. PLA ama yauna chingnaba miyoi ani fagatkre. Amadi ngasi Lok Sabha da senba chahi 2018 kungi budget puthokre. Petrol, diesel, churuk, hidak managi polam singi tax hengatkre. Kurumzari, Times of Manipur News miyeng tabiri bapuna uput Elizabeth na taram nokchari. Hauzik miyam da pau sandok na pizari. Ngasi dagi ising chingnaba pump set sing Chief Minister N Biren na lomi singda yenthokpa hokre. July tha asigi manung faubada nong churaktrabadi kari karamba thorang lokhatkadage haibagi matangda center gi mari leinaba sing kaunaba prepare tawre haina Chief Minister N Biren na phongdokre. Wafam ase ngasi North AOC da laiba All High Court da laiba Mobats ki office da pangthokpa water pump set sing yenthokpa ga mari leina na phongdokhibani. Minority Affairs and Welfare of OBC and SC gi EDP scheme gi makhada Mobats na senduna pangthokpa irrigation water pump set sing yenthokpa da Agriculture Minister V Hangkhalian, Education Minister T.S. Radeshyam, Mahut Minister T.S. Shyamkumar, Deputy Speaker K. Rovindro, MLA Singh, S. Rajan, Dr. S. Ranjan, H. Dinko, O. Lukhoi, S. Bira, S. Rajan, Ketrumayum Birensu Saruk Yakhi. Ngasi ahanbagi oina pump set nifu MLA Singhi Kuthangda Lomi Singda Yentokhi. Pump set sing yenthokpaga mari leinana Chief Minister N Biren na makha taraduna hauzik fawbada pump set chamaga kun stock ta leire ahenba pump set chama amaga numit kharani asida thunglaragani. Kendra amagi MLA gi kuthangda kendra adu da leiba lomi singda pump set sing asi yohon khibani hauzi ki oina ising fangdana leiba kendra sing khandoktuna pump set sing asi pinaba thorang tawre. Hauzik tongan ba mafam da laiba RLI 157 romsu ningthina mathau tawduna ising piri amarom da hauzik oiriba fiba masida ikang thokle haina lokthokadaba adubu lokthoktanabagi yumpham thokpa changsu yaudri. July 15 faubagi manungda kumgi nong churakani haina IMD dagi fangba report asi yengkhigani. Karigumba masi faubada taraktaba taragadi mari leinaba singda pau piduna kari tawba yabage haibasu yengani haiki. Piu na tarit piu tara piu mga piu na taro puta to ngasi koi adu ring ngasi si koi sumaina mayam mamangda koi sumba ma gomengi sisi hana pamlei haibadu ana ko makarana di udam na leitabra leibra sinda pangangang bro potra na haibadu mo ko practically koi tawsi haidana koi mayam ahan bagi sidi honorable MLA ki jaga sinda 4 to 5 engine je Mari natraga manga adugi sangda pise nai agriculture minister ka su khana re na tawgodar ba pun mag sigi distribution ka ge tawba supervision si agriculture department na ge ngani circle gi library ba leaders sing elected members sing aduga tai social leaders sing ki kuthang da agriculture minister da approach to biraga tangai fada bu sing adu pam Lairiba Ekogi Masingzi Manunda Haidale. Dakar Lay do the Lowina by the Mana Apple. Plastic West Yauna Tongan ba Westing ase karam na thamgadage haibagi matangda school gi syllabus ta haptuna tungi mirolda khanghanbagi tangai fadaba leire haina Mahut ki Minister T.S. Shyamkumar na phongdokre. Wafam ase ngasi City Convention da pangthokpa numin ini ki oiba Capacity Building Program on 6 West Management Rule 2016 gi matangda pangthokpa capacity building program gi hongdokpagi thoramda phongdokhibani
Manipur Sarkar ki Mahut Department of Ministry of Environment, Center for Science and Environment, New Delhi ga pullaga Sinba Thauram aduda Minister Shyam Kumar na makha taraduna Aikhoina puthok chariba polam kayana Aikhoigi leifam asi leiba yaraktabadagi issue ama thengnarakle. Asigumba kaya asi thoktanaba Bharat Sarkarna English ni tara tarukta chana kanglon taruk puthoktuna kananaba honari. Masigi matangda Aikhoi punna khangminaba changi haibagi matangda capacity building asi pangthokpani. Hiramasida resource person khaktana wangangbana yaroi Aikhoi isa su yauksin batangai fade. Sizinaba yadraba polam sing asina atopa kari karida onthokpa yabage haibagi matangda khanghanaba honaba tai. Hiramasida punna khangnanaba syllabus-ta yauhanbagi tangai fadaba leire. Mafam khudeng plastic leitaba mafam leitere. Senglaba loktak pat faubada plastic ngakta ngaire. Masi isa na gyan taba watpagine. Workshop asina ahenba wakhalon kaya piba ngamlagani haiki. We started all, not only this our forest department, more department, the other department is the any festival function. They started to distribute instead of bouquet and the flowers to something. Sikari di biro ng sabi. Ako na so biro ka na si. Kasi tanin mo si born. Tanin mo si. Ako si may amin ko tali ba sa lakan. Ako si environment sector way si. Wasan na biro ko si. Iso pasan na if they speak. Pasan nga ko sa we all need to involve. We need to all involve to save the environment. Saya ko na kami ba sa gista level 6 rules na level yorman. Kaya na pagi kalau tu, macam ni sebenarnya mana pun dah tahu nanti si building mana pun tukar dia kerja, building pun tukar kan, tukar posisi kaya kan pun tukar. Sina rules tu jalan mana, sina si kita tu perlu apa sina, si hari tu perlu apa sina, kaya mungkin kita tahu ya kaya, kita gini ada gini uang so mesti tahu. Solid waste management, e-waste management rules and recent amendments, plastic waste management, biomedical waste management, construction and demolition amadi hazardous and other waste hariba rules sing asigi matangda hena khangnaba puthokpa capacity building aduda mahutki commissioner M Joy director TS Hari Kumar NPC gi Suryendu Sivakar su thoramapu oina saruk yakhi. Urban local body singi luchingba sing government amadi private stakeholder sing medical institution gi luchingba sing yauna masak naiba miyoi kayana saruk yakhi. Center for Science and Environment ki yauna research person kayana rule taruk asigi matangda lecture pigani. Commissioner M Joy na haikibada solid waste management natana ataidi miyamna ka hena mangam isan sandabadaw tauba aduna punna rule taruk asi khangnaba honabani. Masida natana aikhoi punna khangminaba ama changbagi tangai fadaba adu khangminanaba honabani haiki. Koi punama koi stakeholder aduga NGO adugi leiba citizen kudimaki yang collective effort ama simba waste management asigi ona batangai fadaba lei maramdi sagi tongan ba koi sathi balena kaya thulakadaba aduga amot baji koina waste ina kanba wealth koina koina onthok ngona bagi pandamda high rules sing implement tugdabani kana siling simbiru kudimona source persons na highway ko mayam sing implement tawala tongan mapam singda mayam puram na khoi si encourage toraga support bibi daga high 6 waste management rule 2016 si tomosi azne implement tawna ko na bali sina mayam puram so yamna se Aikhoigi khunai asida nupadagi nupina hena achoba thaudang ama lauri haina hanagi Lok Sabha gi MP Thokchom Maina na phongdokre. Ngasi Manipur Press Club ta pangthokpa MSSO Enterprises na puthokpa Korok sanitary pads launch sobagi thoramda saruk yaduna TH Maina na makha taraduna democracy chalakpa leibak-tagi lengak lon gi thabak thoram kayada nupi singna achoba thaudang ama logduna lakli amadi democracy gi asengba mahau adu mayek sengna khangnabagi damak ngasigi nongna hogalakliba chahi 13 gi makha da leiba angang singbu khunai asigi chana lonchat nat amadi culture kaya si mayek sengna khanghanba mathok tai haiki hari ni jeramba mayum ne jeramba yumsugi ek may pa chahi ko ni mura ni Hoje a gente ainda guest Masigi social oiba samaji oiba ya oiba ele kudagi boya dole ade mama wa tunda tunda oye buno ade da mama wa tunda masa ko ko dole rex si
ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯊꯥꯏꯅ ꯑꯃꯒꯤ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯂꯤꯔꯤꯛꯁ ꯂꯣꯡꯁꯦ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤ ꯇꯥꯛꯄꯤꯔꯦ ngasi numidang pung 5:30 taba matamda mantri pukhri da leiba NRL oil palm ga thangnana IGAR South ki ahanba main gate ki na hek thangnaba da leiba Golden Cargo Transport ki godown da sakhangdaba singna plan tawduna thamlamba oigani haina chingnaba IED ama pokhai khre hairi godown adu Sunil Sharma koba mioi amana chalaibani lam mapuna hauze mayang Imphal Kendra gi MLA oiriba Kongkham Rovindro gi apokpa manglembi gi ni hairi Thogdo aduda mioi amatana aso apan yaukhiba leite Thogdok thofamda ahenba security force ki kangbuna sangsinduna thiba humbagi thabak chathabada bom langsinba aduda chenaba oiba yai haina thazaba PLA gi corporal ama yauna mioi ani faraba sing adudi PLA gi lanmi maibam kiyamba atopa mingna Sunil Leifam Jiri Ningthem khul amadi Kurai angom lekai degi TH Prem atopa mingna Prem Chan kawe Thogdok thokfamga irap lapna dana leiba lambi gi makha dasu nakal dasu IED manana posak ama leibadagi haujik thizinbagi thabak chathari hairi Nupina Finance Minister oiduna ahanba Union Budget puthokpi Nirmala Sitharaman na oikrei Mahak ngasi Lok Sabha da Inglising ni 18 kungi budget puthokpada India si chahi kharagi manungda trillion mangagi achoba economy ama oinaba pandam thamli haina wahaudo oina haikrei petrol diesel churup hidak managi polam sing tangkhalak lagani loinana sana silver mapandagi pusilakpa car amadi lairi digital video recorder CCTV camera mapandagi pusilakpa plastic ki pothok steel gi pothok gari gi parts Pau Fong naba chena chingba singsu tangba hengalak lagani Amaromda leibak manungda puthokadaba electronic ki pothok sing sabada sizinaba machak singi mamaldi hantharagani Masigi sumathakta set-top box mobile charger su mamal hantharagani Finance Minister na MSME gi lupa crore chahumga yankhai khaktuna thamli Railway da Public Private Partnership pukning thaugatnaba amadi mapan leibaki mahiroi sing India da lairik tamhaningbagi Study in India haiba program hongdoknaba wafam su thamki Anoba National Education Policy chana hanaba amadi Higher Education Commission linkhatnaba pankhi Senjau paiba singi natana income tax ta thoidokna hongba lekhide lamda masigi kanagadaba tourism sector da akhanaba mityeng thamduna mafam taret world class tourism destination ohenaba semgat kani haina su lauthoki budget ki matung da paumi singda wangang bada Finance Minister Nirmala Sitharaman na puthokliba budget asi chahi ama khakki natana chahi mangagi pandam thamduna amadi chahi taragi asanba mityeng amagi makhada sembani budget ni haiki Kurai Kendra gi MLA oriba Laisangthem Susindro atopa mingna yaimagi yumgi maning thangba sarukta ngarang nungthil pung 3 rom taba matamda sakhangdaba singna IED ama pokhai hankibagi mayokta ngasi maikai adomgi maira paibi singna wakat mifam chathakre khongjang aduda saruk yakhibi singna kanana kari maramgi damak bom pokhai hankibano haibadu athuba matamgi manungda sengdokpirau miyamgi yaifanaba honariba MLA da bomgi landa chathabya asi yaningde haki अखोइना मागी मरान करिनो करी तौबगिनो करंबा संस्थानदगिनो सि हाइबजे अथोबा मदमदा नोमनिन से सेंगतोकपिरो नत्रगदि अखोइ खुराइ पेजागी पेंदबा नुंगाइतबसे सिगी से कोहंदबा तारगदि अखोइना मखन मखा अखोइगी जेने स्ट्राइक तौरकपा याय बन तौरकपा याय नत्रगना थोहनिंगदबा थौदोक मयाम अखोइ थोलकलोय हाइनिंगाइ लेते तौगे हाइबगी मतागुमना नंगहौरैदबगी मतागुमना ngarang ase khoi maitai di kang numit oibani isa isu mayam chu thongal asidaida thokpa khotpa maduda sohogdabagi phabani laibak phabadagi karigumba somba taragadi akhoi kari oigani ngasi aduna hairiba jaga asidaida masumaina tattana taugadauba lairagadi organization khudingmaksu masigi gumba thohningdaba thaudo ase matungda mohana tawhanbiganu aduna akhoi chingam lekai amadi sajo lekai ani gi aduga akhoi Paragon Club sigi akhoi punna ngasi asi yaningdaba phongthok jaba oina dharna asi phamjabani Paugi marakthana atenba break ama lausari
Nationwide #1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasimag youth library club uripok palem laikai gi mayok nabada laiba corporate office ta lak piduna ngasimag contact tobiu hena kupamarol gidama contact tobiru 7005092567 amasung 9007778647 akhoi gi website www.247ununi.com Break matung da taram nong chari wahang hangba tandaba miyoina khutling ba samas adu tapna chakholakani aduga masigi ona tainabada wahang hangbagi hainabi leitraba miyoina khutling ba samas adudi tapna luptharaklaba samas samani haina lamda masigi saknairaba social scientist Dr. Danavir Laishram na fongdokrei Ozagi sinfamda leiba yauna tongan ba miyoi singna saruk yaduna ngasi Imphal West ki Kwakaithel Moirangpure Laikai da leiba Vision Foundation School da pangthokiba nomagi oiba motivational talk ki thoramda Dr. Danavir Laishram na pukning thogat piba watlaba lamda masigi oza sing amadi tungi yumbirel oirakadoriba mahiroi sing asi wakhal loksing oigadaba program kaya matam gi pangthokuna hena hona haningbagi ihul fahonba tangai fade haki mindset yam thina Secretary, Hiram Kudimota Social Reform, Manipur Mizu, Wong 33 AD, Kutan 21st century mobile computer, Books in the Puntom with Pakungi, and the education Bradley River. And I know, like to say, Thoram aduga mari leinana Vision Foundation School gi principal Khomdram Bobina leiriba oza singna mahiroi singbu takpi tambibada anauba wakhalon ga loinana thongna leina pukning wakhal makalam na takpa ngamna ba honabada ahenba gyan loksing fanghona bagi wakhalonda motivational talk asi pangthokpani haki achouba natrakasu angangi ama sinjari ba sidaisda hojiki oiriba angangsing sida tambiriba mawong matau mayam sing sidaisda ano wakhalon mayam ma tangai phaduna changdaba yadaba aduma adu oibra haina khanjabadagi ojasing sidaisda ano wakhalon mayam ma sigi tanja sidagi akoi lahuna nabagi tang sigi program se sinjabani Lining thau sanamahi sanapung LSSP gi nauna thau pugadaba sing khankrei ngasi Manipur Press Club ta loop asigi mifam ama famlaba tungda lamda masigi ima kayasu loop asigi thaugai sinakhibani Nauna thaugai sinakraba loop asigi president Waikhom Bormani na paumi singda haikibada lining thau sanamahi sanapungna chahi taruk chupna lamda masigi hauna lonchat fize chakcha Nat amadi chatnabi kayabu yokhatuna thamnaba honarakliba sida lamda masigi mama obi kayasu saruk yakfam thui haki aikoina sigumba thauram thauda sidaida isa jingjigi karaida kari haidana yet loi aikoina mang tharaga amuktang isa jingjibu naukolaga mang khigadorba sigumba aikoigi iramdam kanglai pa ase amuktang yokhatpada tangai phadana aikoi yokfam thoktaba Yadre haiba yaupam thoe haiba se asida aikoina pambom tingdana isasing gidamakta aikoina mangjing thana aikoi karaida kari haiba iramdamgi asigumba lining list se aikoi laukhatna bagidamakta ni aikoina ngasi samaina press conference phamdana aikoina ngasi tawjariba program asi aikoigi iramdam kanglaipa asi mangkhigadoriba adugumba phurup asibo amuktang kalhauna bagidamakta ne aikoina tawjariba conference asi Imphal gi mi chinba mafam singda thohaningda bathogdok sing thoktanaba ngasisu district police Imphal West na lokhalakpa section thorangi saruk ama oina ngasisu city police station gi manung chanba alugali haukaithel ima kaithel amadi praja tantra gali gi akoiba mafam singda pak sanathi bohumba gi thabak chathakre District asigi Additional SP Operations AZ Sarma gi mityeng makhada Imphal West Police Commando Bazar Unit na numidang waidang pung 3 minute nifu dagi 4 minute nifu mga fawba chathakiba operation aduda punamiyoy chamaga marifu mga rom masa-masagi saktakche puthokhanduna masak khangdopagi thabak chathaki Maduda masagi saktakche yaudaba miyoy 13 makhatana verification chathanabagi damak City Police Station da sinaki Hauzi yumlo nariba Assam da kang na sandokpa lainana maram oiraga nifu mga
laikatnaba ngamdana sikhiba sidagi mangjaunana ngakthokna hongnabagi-damak 109 CRPF Mongsangay na senduna ngasi ahanba phase gi oina Mongsangay gi mafam singda anti mosquito fogging chathakre battalion asigi commandant Binod Kumar na haikibada Assam asi yamna nagna state ama oibana mikup ama hekta da hairiba laichet asi sandorakpa yabagi oithokpa yabalai maram asina checkson thorang lokhatpa oina 109 CRPF na thodang asi lokhatuna Mongsangay gi akoibada leiba asongba mafam sing khongban lupan singda fogging asi chathabani haina mahakna haiki. Only for one day, we shall be doing it at least thrice in a week, so that the locality is totally secured from the mosquito-borne disease and malaria, dengue, or whatever it is. And since my camp is also located here, so it is not that mosquito will not enter from outside to my camp. So definitely surrounding the camp area also it should be mosquito free. So I feel it is very much necessary, and since we are the government department, we are for the public service, so we have been doing for this. Thank you very much. ILP gi ihogda thawai na pontha pikraba lamjingmaira Robin Hood puning singduna short film video music ama ngasi JC ILPS ki convener Yumnamcha Dilip Kumar na athoiba mithunglen oiduna phongkhrei thoram aduda UCM gi president Sunil Karam PPCM gi convener N Bimol amadi Amju gi president Bijoy Kakching Tabamna dice member sing oina saruk yakhi thoram gi nungi warol piraduna short video film asigi lyricist RC Kumanna Fongdokibada Hairiba video music film asi puthokpagi maru oiba pandamdi khunai asigi matpi khraba hak sing asi hiram amada natraga hiram amada namthaduna thambire wakhalo nasina mangda thamduna miyamda fongdokningbagi apamba fongdorakpadagi video music film asi puthokkhibani haina mahakna haiki aikoigi khunai ase ngasimak aikoigi hak haijaba tare aikoigi right punamaksi hiram amada natraga hiram amada namtharaga patam chuppuda thambiba aikoigi kholau se launana bagi adugumlaba pangal patam chuppagi na matlaga thambiba sigi wakhalon sina ai bamoina aigi thamoida mari maidi machurokibadagi haukiba chahidagi aina lamjing maira haina mithon pikraba Robin Hoodta kathok chaba isai mayek amatangdi izage haiduna aina khanjarakiba adu ngasidi tha taret nipan changna ikhiba isai mayek tu ngasidi mahayale mapung phare miyamangda ngasi kathok chagadore horen taraga yengbiraga madugi mahaw adudi miyamna hawi hawte haibadudi soiram ki khambiragani Inspire Award Mission Minds Augmenting National Aspiration and Knowledge Manakta Handak Chahiki Oina Mahiroi Singna Saruk Yanabagi da Pandamda Oza Amadi ZEO Staff Singi Oiba Awareness Program Ama Pangthokre Babupurada Laiba Sarva Siksha Abhiyan ki Conference Hall da ngasi pangthokiba thoram aduda saruk yakiba Inspire Manaki Nodal Officer RK Tenedina Mahaki Oiba Warol Piraduna Class 6 tagi 10 Faubagi Manungda Laiba Mahiroi Singna Masa Masada Laizariba Idea Kia Puthokduna Malemgi Honglakliba Khongchat Asida Saruk Yaba Ngamnabagi Khudong Chaba do Pinaba Honabada Achauba Mateng Amadi Oiragani Haiki Ngang Singse participate yam low to Daikoina Kari Tauraga Moigi Angang Singse participate on Bayaka Haina Tirapada Nahan Moi district level officers in a Pongdo Bada Oza Singsi Kauraga Umta awareness sama PC habide ngasi koina Belly district laiba Belly district loinamaki school kharane aduga district representative ne along with NIF ki magi state coordinator yauraga oza mayam da koina maji angang singsi soidana participate tawna ba masina haye angang singsi hojiki chaliba train da haba tare kanagum angang masagi passion laijaba magi immediate environment ta karamba innovative idea puthoga scientific application tawrakanda kari afaba koi puthokpa yabage madu puthokanda ma di only just masi tawba tamda only idea to katang angna
concept to idea to generate tawgadabani maduda teachers na parents na guidance tawgiba yai once makoi gi idea se identify tawgiba tarabodi National Innovation Foundation na through IIT natragana NIT ki through the model to sabda kari kari mateng tawba yabaga habse they will be surely helped by them. Tungi yumbi oigadoriba mahiroi singi wakal losing tanfam ama oiriba mahiloisang sing ayet apan yaudaba mafam ama ohenba haibasi aikoi khudingi ama tangairaba thodangni masibo aikoi khudimakna ngakna chatminasi haina desamgi president Salam Akasna lamdam asigi miyamgi pukning chingsinkhre Coordinating Committee on Disturbance Free Educational Zone Demand haiba pandamgi makhada tongan ba loop singa kusam naduna desam na senduna ngasi chingmerong da laiba Travel Research Institute TRI da pangthokiba thoram aduda Akasna makhata na haiki tungi yumbi oigadariba mahiroi singbu ngasi dagi makhong somhodaba tarabadi khunayasi mangjin thana chatnaba honabada achauba khorok thangba ama soidana oigani haiki Disturbance free zone ohen bagi campaign ama natraga madu punna wakhalon tamina bagi khongjang ama madu modality ma hodokpada ai mayam dagi tongan intellectual sing scholars sing educationists sing tongan social activists sing loina na leba ki thogai mayam pubiri ba tongan ba mute oina miyang mute oina la ba miyoi sing masi mayam sigi apun ba semdok minabagi khongthang ama mathok tabra an khali aduga akoina tawjiribisi a part of campaign awareness is part of campaign lebled yen thokpana traga function am tawbana traga masigi class ki awareness am tawba masi khaktana di yadabani na masi movement si campaign si review tawrakan de hena kanjin ba movement am oiraknabagi damakta madugi damakta ne aina haijari Chahi khudingi pangthokpagom tha sigi ngasi khwaramban ima kaithal mari amadi lining amadi inat yokhatpa apunba malem layam nasinduna kaithal lairambi imagi ingen chaubi charak khukhai ba thoram pangthokre thoram adu da saruk yakhiba layam president moirang megachandrana thoram asi lai haktaktagi pangthoktuna lakpani thoram asi laibak miyamgi yaifanabagi damak pangthokpani haiki ingen thagi humni panba numit asida akoigi panthoibi imana chaubi chak thongduna akoigi kanglei taibang miyam sida pije khiba numit ni haina akoigi thajaba leiba siguma thajaba numit asibu akoina laigi thorom amga loina na pangthok chabani Ngarang ahing nongalamdai charakna pung anirom tabada sadu chiru waterfall da leiba dukan sing masak khangdaba singna mai thadok lamle thogdo adu da puna lupa lak manga taruk lomgi mal chang mang takre hairi thogdo adu ga mari leinana khulgi secretary asing chiru na fongdorakpada mafamda dukan famliba sing leita lairaba ngaktani asigumba laibak thiba thogdo asi kanana karigidamak thawong asi chatharambano haiba khangba ngamdri asiguma thawong asi chathabagi mahutta punna phaminaraga apen penda karino haibadu tanaminasi asigumba thawong asi matungda amuk hana chathabiganu haiki dukan amada ikhoina mangiba pochei sing aduga kari sing se ikhoina chawrap khorpada lak mari manga mukki changda pochei se mangi aduga sumasidi amuk hana thoktana basu ikhoina appeal tawningi aduga sumaina mangliba punamak se su yarakedi asida mari leinaba sarkar tourist da khangde aduga ikhoi government da khangde khara mating pangnaba su isimasu appeal tawningi aduga suma thodok se su kona ise tawri mi singna su ise kero lekai na khangde kana na khangde mu hana thoktana basu ikhoina simasu appeal tawni ise khak natna ikhoina atopa mafom singna su sumase mu hana thoktana ba ena isigi appeal taw Indian Red Cross Society Imphal East District Branch amasung NSS Unit Modern College na senduna numit humni chupna chatharakpa district level DM Social and Emergency Response Voluntary Training Program ngasi Porompat Modern College ta loisinkrei thoram adugi saruk ama oina Red Cross Society ki volunteers singna mock drill amasu utki thoram aduda chief guest oikibe Imphal East ki DC su oiribe Indian Red Cross Society Imphal East ki President Dr. Rangita Bali Waikhomna ngasigi training asida saruk yariba singna training asidagi fangliba wakhal losing atopa miyoi singda sandoktuna ahenba losing piba ngamlagani haiki preventive measures volunteers train the volunteers should not be focused to the students to the NSS NCC and it should trickle down to the grassroots the housewives
aduga koi lekai lekai ki even hujik PRIs myam electric myam mama so myam so chongthori ko all kind of community ki players stakeholders myam sa so we need to spread out our wings there because NSS ki koi ki or specific target population to khatak natana we need to do this kind of trainings at a wider at a larger scale. Paugi maraktana atenba break amamuk lawjari. Saraswati Coaching Institute, Chingmairong, Khongnang Karak, Imphal. Admission open. Class 11 Science Foundation Course 2019. Starting of class 15 July. Medical Regular Course for NEET UG 2020. Starting of class 15 July. NEET UG Successful Candidates for 2019. Sanalu Gangmai, Wardo Dilbung Lamkang, Muhammad Nashiruddin Sa, L. Yohenba, Nima Naurem, Kate Stela Devi, Narosa Chabungbam, Chandan Larin Lakpam, Supriya RK, O. Philip. Breaking matong nataram nokchari. District Health Society National Vector-Borne Diseases Control Program Kakching na sinduna Vector-Borne Diseases ki matangda district level inter-sectoral meeting among ngasi DC Kakching gi conference hall da pangthokre. Thauram aduda athoiba mithunglen oikiba Kakchinggi SGO Anjali Chongthamna vector-borne diseases karamna thokhali karamna ngakthokani haiba si school tamliba mahiroisingda education department na syllabus ta yauhanba mathau tai. Manipur da lairiba lanai gi loopsing government ki department singna amadi media puna khusamna duna kumjali singani kunmathoi da Manipur dagi vector-borne diseases sing maru fukna muthatpa ngamna state ama oiminarasi haiki. Department Kudimaksu, CSO Kudimaksu, media personnel, so isa-isagi responsibility and role among Laina Habise. Moi the China Tanzungiraga, forward we have to take this forward. School department ki oina, nasi slide to pick ni nasi share of video information se school di curriculum the half term maksu. School di heads of departments ni ama ko biraga, moi makta share of biraga di. Bharat Sarkar ki Development Commissioner Handicraft ki lamjing makhada Central Cottage of India Limited na sindunak Kauna Craft hai bahiramda tha manga chupna chathagadaba Integrated Design Development Project ki training ama ngasi Thoubal District ki Khangabok Part 2 da hokdokre. Training asi hokdokpagi thoramda Khangabok Part 2 GP gi Pradhan Saikhom Opendro athoiba mithunglen Development Commissioner Handicraft Imphal gi Assistant Director TH Rajan na Thoramapu amasung Central Cottage of India Limited ki Additional General Manager Buying Sudha W Bedina akhanaba mithunglen sing ona saruk yaki. Training hokdokpagi thoram adugi wangangloi singna tha manga chupna chathagadoriba Integrated Design Development Project ki matangda wangangduna saruk yakiba Kauna gi pothok puthokliba sinmi singda gyan loksing pikhi. All Manipur Students Union MSU Hairok Branch sinduna handak lauthokiba bosem amasung kosem na lauba class 10 amasung 12 ki exam da Hairok Kendra gi manungda mark wangna fangduna mai pakraba lairik faba mahiroi sing taramna opagaloina na achamba khudol piduna pukning thawatkhre. Hairok Higher Secondary School gi hall da pangthokiba thoram aduda ZEO Zone 3 Thoubal gi Deputy Inspector N Rajena athoiba mithunglen MSU Headquarter ki Secretary General Bipin Chandra ahanthemna thoramapu Hairok Higher Secondary School gi Principal L Jila Singh School asigi hanagi Principal Moirangthem Raja Mohan Singh Hairok PS ki OC Dayachan Sorokhaibam MPS amasung Social Worker Khundongpham Pamu bana akhanaba mithunglen sing oina saruk yaki. Thauramadu ki saruk ama oina Hairok Kendra gi oina kumsi chahi gi class 10 amasung 12 ta mark wangna fanglakraba amadi UGC na lauba NEET exam pass soba loinana MBBS tambagi ayaba fangkraba mahiroi singda achamba khudol piduna pukning thawatki. Athoiba mithunglen gi oiba warol piraduna N Rajena hai Chaukhatpa tangdu leitaba lamdam ama ohenbada tungi yumbiral orekadoriba mahiroi singi thodang yamna chawi. Chaukhatpagi mangal purakpa ngambadagi amatangairaba lambidi mahi khaktani. Maram asina mahiroi singbu mahida pukning changsin bahaiba si tangai fadaba oiri. Makhoibu matamgi mayai kaba chinjaktagi lapna thamduna hakchang fana thambasu mathautai haiba wafam sing thamki. Lakliba September thagi tang amagi ayuki pung nipan dagi hauraga namidang pung nipan fauba Silchargi Rajiv Bhavanda Precious Day gi thauram ama All Assam Manipuri Youth Association AAMYA na sinduna pangthoklagani.
Hiram asigi matangda ngasi nungthil Assamgi Kasar Silchargi Dimasa Sahitya Parishadki Office AAMY na sinduna pangthokiba paugi mifam amada Chief Advisor Khetrumayum Kundal Singh na phongdokhibani. Mahakna makha taraduna Thauramasi maru oina tauge haibata tauba ngamba yamna mamal yamba inkhalakliba naha kaya sing asibu afava khunai ama sembada makhoigi chauraba thaudang sing adubu afava maikai-romda punanaba amadi matau karamna inkhalakliba naharol singbu thabak fangdabadagi kangaunaraba amadi nisaki ipakta kalhogadagi haibagi wakhalonda Assamgi naharol mayam punna amuktang unaduna wakhal loksing tathok tasin tawduna hai singlaba naha kaya singbu makhoigi hai singba sing adu uthoktuna afaba matik chaba mi puthoknabagi adugomba thauram amani. Thauram asida Manipurgi Chief Minister Desam Amuko UCM na chingba lanai sangsan kayasu invite tawre haina phongdokhi. AAMYA Rajesh Mangang Advisor in Charge Somor Luang President Namina Chanu Cultural Secretary Amadi CH Asa Chanu Joint Cultural Secretary cum Academic Counselor Shu Paugi Mifam asida saruk yaki. AAMYA Publicity Secretary Mangal Leima Luang na Thauram asida mahiroi naharol amadi miyamna saruk yabiyu haina appeal tawki. Ngasi Aimol Baptist Association Aimol Ngairong Technopol District na sinduna humbudra soba ban mahosab ka mari lainana Aimol gi khun tara humdoi gi luchingba singi marakta uchara thaduna athoi ahen tanabagi thoram ama Aimol Baptist Association na sinduna Aimol Baptist Church Ngairong Center ta pangthokre uchara thaduna amadi thariba u pambi sing adubu kanana khwaidagi hena cheksana hongnana ba honaba ki haibaduda yumfam oiraga competition adu pangthokhibani. Khudeng Thabi Village, Aimol Khulen Village amadi Khodam 5 Village na ahanba anishuba amadi ahumshuba taki. And Munal Maitei Range Forest Officer Reverend Senai Sarto Secretary Aimol Baptist Association amadi CH Ragailong Retired Range Forest Officer na maru oiba miyoi oina saruk yaki. And Munal Maitei Range Forest Officer na ngasi mag lamdam masida mayok nariba ising fangdaduna low panba yadabagi fibam laklibasi aikoigi environment bu matam chana ngak selhodabadagini. Ngasi mag uwa thazinduna aikoigi environment ngak hodrabadi sidagi hena khudong thiba chaitheng kaya ama lakhigani. Ningol Club Hairok na sinduna Hairoki akoibada mayai kaba chinjaki mayokta lakliba July 10 da cycle rally ama chatkadauri. Aikoi nisa sizinnaroisi afaba mating leiba khunai ama semgatlasi haiba wakhalonda pangthokadaba cycle rally asida Hairokta leiriba club Maira Paibi amadi miyamna saruk yabinaba Ningol Club Hairoki General Secretary KH Sofiana appeal tawkhre. Mahakna lamdam asida mayai kaba chinjakna yonba amadi sizinabana maram oiraga fanglakliba chaitheng amadi lakadariba matamda oirakadariba fatraba fibam adudagi kalhonaba cycle rally asi singadabani haiki. Imphal West District PMEGP 2018-2019 Recommended Applicants Association ki District Task Force na recommend tawkraba aduga DIC na di bank ta thadriba applicants singi oiba mifamama lakliba July 3 hayeng nungthilpung ama tabada Manipur Press Club ta pangthoklagani haina association asina thadorokpa cherol amana hairakli. Ngasi ayu pung 12 makhai taba matamda Jiribam District ki Additional SP AK Sadananda gi mityeng makhada Jiribam District Commando Unit na unita attached tawduna leiba Havildar Asem Chinglena Luchingba Kangbu amana Jiribam gi Irabot Crossing da achak awok sing check tawbada nupi ama dagi WY guli chani hanba packet nifu nipanda punna guli lising mapan ga chatruk purambadagi fare faraba nupi adugi maming Colonel Hing Chongloi kawe chahi nifumari sure Ukhrul District ki Litan gi manung chanba Mongko Chekpudagi Ngamkhozang Chongloi gi loina bini mahak faraba WY guli ga konana Jiribam Police sinakre. Singarban Football Academy Singarban Kasar Assam na sinduna ngasi class 10 da magwang na fanglakraba mahiroi sing mana mathum piduna taram na okpa amadi ikai khumna bu utpagi thoram Singarban High School Lakhipur da pangthokre. Thoram adugi saruk ama oina Manipur Sahitya Parishad Imphal na piba Kamini Kumar Gold Medal Award 2018
Fanglakhraba Singarban High School gi Mahiroisu Oiriba Ayiba Abdul Hamidpu ngasigi thauram aduda lengyan amadi memento na chingba piduna taramna okhi miyoi punna chamyangkhai henbana ngasigi thauram aduda saruk yakhi Paugi Marathana atenba break amatanga logzari Amber Cine Production and BK Events and Entertainment presents the 4th season of Iowa India 2019. Mrs. Mr. and Miss Iowa India is back in Manipur. Auditions on 6th July and 7th July at Hotel Imphal by The Classic at 10 a.m. Break imatungda taram nongchari makatawa pauda Kada nangasi lamfel sana kaithelgi akoiba mafamsingda chathakiba nisa thingbagi khongjangda masing yamlaba yungau sing fagalaba matungda haidoktu na manghankhre All Manipur Muslim Students Organization Mayai Loisangi President Muhammad Shah Nawaz ki liching makhada ngasi AMMSO Yaripok branch hangdokhiba galoinana thopugada sing sukhankhre President Oina Muhammad Ayaz Khan, Secretary General da Muhammad Saddam Khankre. Mamangi Chahida Kursi Kumar Natural ga Moma Kusam Naduna, Mai Pakna Manipuri Organic Farming na Puthok Chaba, Pineapple MT 140 Mapalam da Thaduna Yon Krabamatungda, Ngasi Horticulture and Conservation Minister gi Liching Makada, Mapalgi Buyer Ani, Big Basket Amadi Ani Agroda Airways ki Kuthangda, Imphal International Airport gi Thaba Hokre. Masakhang daba Bolero number MN1K 1962 da tongduna lakpa miyoi kharana Churachandpur district ki manung chanba je Sahenjang village agi Lunkholal Lungdim atopa meng Lalboy Lungdim apopa laikhidraba MH Tingtong Lungdim maram takta na faduna pukhrei Mahak district adugi GL Brickfield dagini Mahak pu faduna pukhibadagi thawong adubo The Cookie Students Organization Churachandpur na akan bamong da yaningdaba fongdorakli Kakching da laiba Kunipan Shuba Sector Assam Rifles na sundana Ban Mohasap ki thoram pangthokre Thoram aduga mari lainana Mahiroi gi oiba layekpa changdamnaba amasu pangthokhi Thoram aduda Maikai adom da laiba school kaya gi Mahiroi singna saruk yakhi Manipur Police Linkhat ki ba chahi chama surakpagi centenary celebration ga mari lainana DIG Range 2 Manipur Police na sinduna Zone 3 Inter Unit Battalion Volleyball Man Tournament lising ni taramapan ngasidagi Kangabo Public Ground da hawdokre Puna team taruk na saruk yaduna ngasidagi sanaba hokiba tournament asigi ahanba match da ngasi 3rd IRB amasung District Police Thobal ani na sanaki match aduda 3rd IRB na yamna lakchaba district Lakchana District Police Thaubalbo straight set haibagi straight point 2510, 2518 amasung 2517 da maithiba pikhi. Tournament asida Chandel Technopol Kakching Thaubal District Police 3rd IRB amasung 8 MRG team sing na saruk yakhi. Ngasi tournament hogdokpagi thoram aduda SP Thaubal Dr. S Ibomcha 3rd IRB gi CON Herojit na su saruk yakhi. Power, New and Renewable Energy के Minister of State Independent Charge R.K. Singh na Arunachal Pradesh की Lower Subansiri Hydro Power Project असी सेंगबत सागतपगी थबक लेपहंदुना थमख्रबा सेन का हेना चंगसिनख्रबा लेबा असीगी प्रोजेक्ट तरा हुमदोगी मनुंगदा अमनी लुपा करोड़ तरा हुमदोई चंगदबा मेगावाट लिसिंग मरीगा चत्रेट का तरु पुथोकदबा हाइड्रो पावर प्रोजेक्ट असिना डाम की डाउनस्ट्रीम दा लैबा लंथुम कया मांगहनगनी हाइना लुप कया यानिंगदबा फोंगदोख्रबदगी साबा लोइसिंदना थबक लेपख्रबनी रिपोर्ट अमागी मतुंग इना सिक्किमदा सिगुंबा लोइसिंदना लैबा प्रोजेक्ट मंगा लै हाइरी R.K. सिंहना थबक लेपख्रबा हाइड्रो पावर प्रोजेक्ट सिंग हिंगत हनबा खोंगथांग खरा लौखलगनी हाइना फोंगदोखी लैबा असिदा हौजिक मेगावाट 15 दगी हेना पुथोकपा ngamba हाइड्रो पावर प्रोजेक्ट चनीगा मरी मथौ तौरी Government asina kumja lising ani kunithoi faubada renewable energy megawatt chamaga humbutra manga puthokna ba honari haina haiki Assam ki Chief Minister Sarvananda Sonowal na Union Minister of Railways Piyush Goyal ga unaduna
Bongaigon Kamakhya via Rangai Doubling Project, Saraigat Bridge Doubling Project and Tezpur Silgat New Line Project ki ayaba thuna pinaba taksinkhre. Sonowal na hairiba project ahum asi Pink Book of Railway Minister da sanction khrabasu Chankhrabasu project sing asi mari leinaba authority dagi thuna clearance pihan bachangi haina Railway Minister gi pukning chingsinki. Chief Minister Sonowal Assam da paikhaliba tongan ba railway ka mari leinaba project singi matang dasu puthok tuna khanaki. Mahakna awang nongpok ki mahiroi singna Delhi amadi atai metro city da chatpada changba train gi bhara khara yengbinabagi anauba thaurang ama sinbinaba amasung awang nongpok lamdamda thabak sufam oiriba yaba industry leitabana railway gi grade 3 amadi 4 da lamdam sigi naharo singi akhanaba reservation thambinabasu taksinki. Loisilakpada maruiba pa amuka na pizari. Lomi singda ising chingnaba pump setting yenthokpa hokre. Center gi mari leinaba sing kongnaba prepare tawre hana Chief Minister N Biren na phongdokre. Plastic yauna amot akai sing mafam chana thamnaba school gi syllabus sa haptuna tunggi mirol da khanghanbagi tangai padaba leire haina mahut ki Minister T.S. Shyamkumar na phongdokre. Aikhoigi khunai asada nupadagi nupina hena achoba thongdang ama lauri haina hanagi Lok Sabha gi MP Thokchom Mainia na haikre. Mantri Pukida Laiba Golden Cargo Transport ki godown da sakangdaba singna plan tawduna thamnamba IED pokhaikre. PLA ama yauna chingnaba miyoi ani fagatkre. Amadi ngasi Lok Sabha da senba chahi 2018 kungi budget puthokre. Petrol, diesel, churuk, hidak managi polam singi tax hengatkre. Ngasi gi oinadi Manipuri pau mata ansa loizare miyeng tabiri besingbo amukhana khurumjari.